Maharaj Gambir Singna Laikidaba Jahi Jama Marfu Mapal Subukumon Pangtokre Chinga Maditam Gimil Singna Aran Batabuk Torakpada Apun Bagi Saktamda Akaiba Lakadaba Maramna Matam Chana Samruk Hausi Haina Chief Minister Nongtomon Biren Hairi Thobal District Kangabok Patri Makalay Kaida Manipuri Bagi Manaw Nupaga Khatnabada Mauna Haama Fibam Tina Sokpadagi Famunda Siduna Leiramlay Nupi mayumda lotu na thamlamba yamlaba drug akonana miyoy ama Thobal Police na nilong lehaw kumdagi fagat kray. Amadi haisnam James Koba miyoy asana reserve oina yanglem priobratagi ikoven waikraga tungda tamthina halaba matung Nagalandgi kujamadagi tasigi tareta si bahagchang oina fangkibani haire. As news pading tabiri ba kwai pum na magpo ay sulki chanam na daramlok chiri COVID-19 daging agthok na ba kutuin hambiu hand sanitizer siznabiu mask upiu fitaru ki distance tambiu yari ba makai vaccine dose na kaptok piu Jackson bana pum na maki yai fabani haujuk pau sandok na pizari Apun makunaya mapurak na buhat na bada ipay pugi puwari kangba matawtay haina Chief Minister Nongtomon Birena Fongdokre ngasi State Archaeology Art and Culture Department senduna Infalge Langtabal Kanchipuri leiriba Maharaj Gambir Singh samadida pangthokiba Maharaj Gambir Singh laikidaba jahi chama marfu mapal subukumon ga mari leinana wafamasi Chief Minister and Birena Fongdokhibane Thoramaduda Rajya Sabha ki MP Sanajau Balay Semba Amadi Planning and Development Authority ki Chairman L. Ramisorna atay pamitunglan oy nasarukiya ki Gun salute pi pagaloy na hikalikat tamduna Maharaj Gambir Singh mafamda ikaikum na basuot ki Chief Minister and Birena makataraduna Chinga madi tamda kundaminari ba kanglup kodingmag amatoy bagi wakalon galoy na chatmina ba matawtay Chinga madi tam gimiyoy singna aran batabak tawrakpada lamdamasig yapon bagi saktamda akaiba lakada maramna matam chana samdok hausi nakalamaromda tunggi kunayasi mutana bagi damag chinga madi tam gimiyoy singna popi thaba amadi drug lalon bagi tabak dok lasi haina so apil tawki Naipai pusuna nga aga kallaga lakot leibang ni sige leibak sibu thoida ngamdana ngak selaga thambai jena sige biron no koi gi ithoni masidai dai koi difference opinion mayam leirongani difference community leibani na difference dharma leibani na singi oigera tamgi oigera amagi oigera adu puna muktu ta selaga khomjal laga leibadu buni nation state Paris. Ay yung katanate, ay zati katanate, koi maiti katanate, ako'y pangan katanate, ako'y kuki katanate, ako'y naga katanate, ako'y lady boy, ako'y mayam puno magsitasan lagu kumsa laga, ako'y amot tawin hingmin na ba matok tayo, hingmin na ba na karikang ba tayo, laibak si kamay na hurok higye sa Manipuri, zati kuri malakangmin na ba laibak si kamay tong nasya makige, laibak si kanana kanak higye, laibak si kamay tong na ako'y usutso, ako'y punakan, gada gihego, atong giwakalong gada, ako'y sa minagada ba ni drugs, ako'y da atsowa sa mesama ni, please, ay singi sinlaw popi thariba aduga tamgi silinaw mayam drug chariba drug karwa tawriba mayam na ikot lor la haina jali please masi khatang ni lepse maram ni masidi suron mangwe aba aduga nisane drugs once is equal give the madu generation nei roidoi masam su koi doi generation mut ki doi ana si khatang ni please aduga tampak ta karida chingda drug ki karbar illegal drugs tawbil bise si khatang ni please lepio Manipuri bagi manaw nupaga khatnabada mauna hama ngasi ayuk masagi phamumda siduna leiramle leikidraba mauna ha adu Thobal district ki Kangabok Patri Makalay Sanglan Manaktigi Iscom Kumar Giloinabi Kundrakpam Ningol Santi Jahi Nifumanga Kawe Maja nupa ani amasung nupi amaleire aduga mahaki Manipuri baduna aton binupi amalauraga barada leibani haire Thaudok thokfam dagi fangba paw magi matungina ngarang namidang wairam leikidraba santiga mahaki Manipuri bagi manaw nupa Iscom binoyga khatna jaina bagi thaudok ama thoki maduda binoy na santi bu makokta jaina kanba amasung mamay mamit natonda kinna tinduna tamtina fuki bagi thaudok leiki ngasi ayuk santi asi famumda siduna leirambani haire santi gi asi bahakjang ngasi Manipur Police Department gi forensic expert laktuna investigation tawrapa matungda postmortem tawnana ba Zenimski
mortuary da thamkre nakalamaromda leikidraba kontrakpam ningol santige maupanipa kontrakpam sunil na fongdorakpada mache gi misi ase mahaki mapureba Iscom Kumar gi manaunupa Iscom Binoy amasong Binoy gi machanupa makoi ahumna lowtu naraga hatpane makoi ahum gi mathakta ain gi bathabak lokhat piduna matik chaba chairak pibiu haibu wafam fongdoki police tagi thengna fangba pauda santi gi misi aseda Generam gani haiba santi gi mapureba Iscom Kumar amasong mahaki manaunupa Binoy Thobal police na faraba matungda misi asega mari leinana wahang pahang chathaba haure haire Thobal police na drug ka konana miyoyama lilong lehau khongdege fagat lehaire ngasi ayu anganba pung mari tabadwaida amar Kauba miyoyamana mahaki loinabi akhamgi lilong lehau khongda leiba yumda drug sing thami haiba pau fangbadege Superintendent of Police Thobal IPS Jogesh Chandra Hobizam meeting makada Additional SP Operations MPS O Wangkhomba luchingba CDO team mamana operation chathaduna Lilong Chaubok Myron Kun Thobal degi Amar Jahi Kuntaret Apokpa MD Hamid mahaki loinabi yumdegi faki Amar giloina biakam ki yumdegi codeine phosphate bottle chahum kontra Span PRX tablet chatret taram di N10 nitrajapam tablet lising amaga chama marfitara mathoi fagat ki haire farba myoyam di potlam sing mathau tab action lakhana bagi damak lilong police station da kutsinakri haina police ki power sin haire Eco van driver Yanglem Priyobrata Mihata Jainaba Singh Ain Joybat Ahak Pacharak Piyu Haibadabi Taladunang Asi More passenger chen by Eco van driver Singh na Kongzang Junction Kray Infal West ki Moirangkom de Leba More passenger van parking de Chatakiba Kongzang Aduda Eco van driver Kontrakpam Binod Kumar na Fongdorakibada How kiba kumjali singani kunitoigi December kontrada lamboy konang kongdaleba Haisnam James Kobamiyosina Reserve oina Yanglem Priyobrata Ikoven Waikraga tungda Yanglem Priyobrata bu tamtina halabamatung mahak Nagalengi Kuzamadagi tasigi tareta si bahakchang oina fangkibane Misiyasaki matangda laingak na thubada marilena ba miyoy sing charak PBO made Misiyasaki damak sem kiba JSN na changsalak pa kongzang kodingmak More Ikoven driver sing na sagot kani haiki Ngasisi ako'y numagi lahidabasida laitre habagi pau tabadigi ako'y kayguma kharatang ursu tawsi habagi pandamda ako'y ngasisi sinthale pagatawjabani ako'y na apamba khara lay mihat panupasi gi marumda kana laige habasi loina magputuhan ba aduga mihat pami se JC amadi ako'y gi more driver unit sinaba pami maramdi masigumba thawdoksi toina tholakpa taragadi ako'y su yumda lehoriba isa ima ipa aigi family na ako'y su sanglaba lamsang si chatpada moidasu akiba phaweba kaygin haida sumaina reserve tawrga pubigiraga hato hundo me hairagadi aigi da tholakpa kandadi kanana daita pubigedagi haiba khangdaba adu mayam adu leibadagi ngasi se ako'y sintha lepaga ako'y press meet si tawjabani tasengna James hariba nupasi more driver union da sinabiyu khudakta sinabiyu adu kanduda mihat pami kana yawga hebchu puthopangam aduga priyobartagi imungda wariba tawriba singado ako'y su mating pangaga mangun mayam government dagi ako'y kheti poron lauraga priyobartagi imungi tungi haureiba masasing ado sembada ako'y more driver union su yaujege government su mating pangbiu haibo famasi thamjani Committee of Civil Societies Kanglaipak CCSK ge nauna kumjali singani kunhumdoi kunmanga fabugoina jahi anigi thaupugadaba singkhan kre ngasi wangkhaita leiba CCSK office tapangto kiba nauna thaupuba sing wasak lobagi thauramatuda CCSK ge advisor Thiam Bharat amade asangbam jedena athoba mithunglen oina sarukya ki Zetendra Ningombana president Thiam Sarachandra vice president Laisram Siam Kuman vice president Lamabam Premila vice president Ekasi Maibam Vice President Laikuram Jainta, General Secretary, Ningtho Khogzam Priya, Finance Secretary amade, Nongthomam Gopi, Publicity Secretary yauna, Miyoy Taramanga Executive Post oina wasak lawki, President oina wasak lawkraba Jitendra Ningombana Fongdorakibada, ngasi faubada CCSK na miyam galoina na laibagi thaudang kaya lawduna lakli maruina, iramdamasiki ngamkai kanna bahotnabada jingamadi tam thong manana bahotnabada, Jingi manung hanjana leriba mafam sing the changduna, sothana leriba tabak thoram sing, laingak takang handuna semgat na bahotnaba amade, lamdam masida kundaminari bakanglup sing, nungsi chanana lemina bagi thaudang lawbagaloina na, laingak na paikhat liba war on drugs campaign su mapungfana sagatuna lakli haiki.
ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯝꯄꯦꯛ ꯄꯤꯔꯤꯕ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯁꯤꯅ ꯇꯣꯔꯥ ꯇꯨꯅ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗꯁꯨ CCSKꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯃꯗꯨꯗ ꯆꯪꯁꯤꯟꯒꯅꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯗ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯕꯨꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯂꯦꯚꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯦꯚꯦꯜ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯇꯣꯔꯥ ꯇꯨꯅ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯟꯅꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯑꯗꯨꯒ CCSKꯅ ꯆꯪꯁꯤꯟꯖꯔꯛꯄ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯪꯁꯤꯟꯖꯔꯛꯄ ꯈꯣꯡꯖꯪ ꯄꯨꯝꯅꯃꯛꯇꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯁꯧꯒꯠꯄꯤꯕ ꯃꯌꯥꯝ ꯁꯧꯒꯠꯄꯤꯕꯒꯨꯝꯅ ꯑꯩꯈꯣꯏ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯆꯪꯁꯤꯟꯖꯔꯛꯄꯗ ꯁꯧꯒꯠꯄꯤꯒꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁ ꯌꯣꯛꯈꯠꯅꯕ ꯄꯥꯟꯗꯝꯗ ꯃꯅꯤꯄꯨꯔ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯁꯥ ꯀꯧꯕ ꯕꯣꯗꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯉꯔꯥꯡ ꯀꯦꯁꯇꯜ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯕꯣꯗꯤ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯟड ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯛꯆꯨꯝ ꯔꯥꯙꯦꯁ꯭ꯌꯥꯝ LDAꯒꯤ ꯆꯦꯌꯔꯃꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯁꯅꯤ ꯀꯨꯃꯥꯔ ꯑꯃꯗꯤ ꯑꯦꯛꯇꯔ ꯍꯥꯃꯣꯝ ꯁꯗꯥꯅꯟꯗꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁ ꯍꯕ ꯑꯃ ꯁꯦꯝꯒꯠꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯋꯥ ꯉꯥꯡꯗꯨꯅ ꯈꯪꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯧꯕ ꯕꯣꯗꯤ ꯑꯃ ꯁꯦꯝꯈꯤꯕꯅꯤ ꯊꯧ ꯄꯨꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯟꯈꯤ MLA ꯗꯣꯛꯇꯔ TH ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯌꯥ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯈꯤꯗꯕ ꯌꯦꯠꯅꯕ ꯊꯣꯛꯄ ꯑꯅꯤ ꯊꯣꯛꯄ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅꯇ ꯂꯩꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯅꯤꯡꯍꯟꯅꯕ ꯀꯌా ꯐꯥꯎꯍꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯗꯤ ꯊꯣꯛꯍꯟꯒꯨꯝꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯁ꯭ꯄꯣꯔꯠꯁ ꯃꯈꯜ ꯑꯁꯤꯒꯤ ꯊꯣꯛꯂꯛꯀꯗꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯀꯥꯟꯅꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁꯅ ꯇꯨꯔꯤꯁꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯂꯩꯕ ꯃꯔꯝꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯤ ꯆꯥꯎꯈꯠꯍꯜꯂꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯕ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯒꯅꯤ ꯃꯁꯤꯅ ꯅꯍꯥ ꯀꯌꯥꯗꯁꯨ ꯊꯕꯛ ꯄꯤꯕ ꯉꯝꯒꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯇꯩ ꯁ꯭ꯄꯣꯔꯠꯁꯇ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯛ ꯈꯪꯅꯕ ꯑꯁꯤꯒꯨꯝꯅ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁꯇꯁꯨ ꯈꯪꯍꯟꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯁꯤ ꯍꯥꯏꯈꯤ Association of Indian University New Delhi ki meeting makhada University of Science and Technology Meghalaya na sinduna thasi ki maridagi Nepal fawba chatarakhiba kontrataruk suba Inter University North East Zone Youth Festival Yuba Prativada Manipur University of Culture and overall team champion oirakre University asigi ojamadi staff sing na saruk yaraba mahiroi sing taram okre ngasi ayuk thunglakhiba Participants sing adu Palace Compound leiba University asigi campus to OK. Thoramaduda Manipur University of Culture gi Vice Chancellor Paunam Muhindro na haikibada Mahiroi sing na handak pangthokiba kontrataruk suba Inter University North East Zone Youth Festival da overall team champion oirakpasi thagat ningai ni telaba matamda mahiroi sing na hotnaduna lamdam asigi mingchat purakpada University asigi maikaidagi apenba fawi tongan ba event kuntarata saruk yabada event tara mapalda champion oike ahanba oina saruk yakiba Manipur gi team aduda mahiroi amadi staff tharaga mioi kontrataret yauki Fan marang kaina leitaba madi University asigi infrastructure watpana awaba kayade mayoknare Chahi asige February thada national gi thakta pangthokadariba University Cultural Festival asidasu saruk yadana University asigi mingchat purakna bahotnagani haiki We handak All Indian University Association AIU gi Association of Indian University gi apoi ahan boina apoina Manipur University of Culture na North East Zone gi pasumba festival asidi da participate tawun ihana na participate obasidi da yamna live phaba haidra mayami thawjandagi haidra apoina overall team championship logzar apoi gi Manipur University of Culture gi ihana ni makoina harapada apoi participant nifu mapan kharwa haven including the apoi a company serga adubu apoi handa yam marang kaidu marumina yangwana apoina apoi 38 khak thai drama thoi thai aduga apoina apoi hangba yaba angang sing haidi kari ma ham tam se ja
कोई वेस्टर्न म्यूजिक की अदगी अति खरा हंग याब आंगांग से अखोइना खाब ngam से कई नोई अखोइना ओवरऑल दा एक्सपर्ट ओइबदु खल्लगा थामनि केनोदा पेंटिंग दो ओइरी अमदो ओइरी ओवरऑल दा खरा केनो तोगदो आंगांग हंदक ओडिशा पांगथोखिबा नेशनल लेवल कला उत्सव कंपटीशन दा अहानब पोजिशन लौरखिबे मोनिका नाउरेम अमदे कंपटीशन असिदा सरुक याखिबे लांगोन बिले सांगथे मनिबो ngasi इम्फाल एयरपोर्ट टीजी हाई सेकेंडरी स्कूल की महिरोई अमदे ओजासंगना तरामना ओक्रे टीजी की महिरोई नाउरेम मोनिकाना फोक डांस कैटेगरी दा भारत पुंब की ओइना फर्स्ट स्टार खिबने कंपटीशन असे ओडिशा के भुवनेश्वर पांगथोखिबने मखोयनीना इम्फाल एयरपोर्ट तुंगलबदा टीजी हाई सेकेंडरी स्कूल की मसिंग यामलबा महिरोई अमदे ओजासिंगबो स्कूल की प्रिंसिपल डॉक्टर लांगबम वेनिता लुचिंगदुना हराउ तयाम ओक्तुना नुंगाइबा फोंदोखि अंगांगसिंगदा एक्स्ट्रा करिकुलर एक्टिविटीज सिंगदा हेना थौना हापतुना इरैबाक के अफब मिंगचट पुरकपा अमदे मरैबाक मजाती नुंगसिजबगी इथिल पीबा ngami हाइबसि कला उत्सव कंपटीशन दा माई पाकलकपासिना खुदम ओइरगनी हाइना प्रिंसिपल डॉक्टर वेनिता देवी एलांगबमना फोंदोखि का नाउरेम सांगथेम लांगोनी अखोनी सी जोनल लेवल दगी खंगतलगा नेशनल स्टेट लेवल दा मुकम्पिट तौरगा मणिपुर स्टेट रिप्रेजेंट तौना कला उत्सव 2022 भुवनेश्वर पांगथोकपा सभी नेशनल लेवल दा मदुदा नाउरेम मोनिकाना फोक डांस कैटेगरी दा फर्स्ट तारे अदगी लांगोनी अंगत्रगसु इट्स एन अचीवमेंट इन इटसेल्फ in national level competition. Mabani mo ki maramda yamna hoy matang yam haraw ko nungay ba kung chaboy na ngasi se hekta kongnalaga. Handicrafts की पोथोक पो मंगहंदन थमना बमदी handicrafts की पोथोक पुथोक लिबा खुद साहिब सिंहबो खंगदोक्तुना मखोइगे सनमिलोंदा खरा दोइरबसु मतेंग पांगबा ngamnanaba ministry dagi kari karamba kanaba lobu yai habisi khanghanabagi pandamda awareness come interaction for the welfare of handicrafts artisan haiba team da nongmagi ba awareness program ama kumbi kendra gi manung chanba wangu ahalup thong golai mandopta pangthokre Rural Downtrodden Service Agency RDSA Wangu Sandan Kong Awang Lekai Nasenduna Pangthokpa Thawramaduda Minister of Textile Government of India ge Senior Assistant Director Sanjeev Kumar Wangu Gram Panchayat ki Pradhan ki nominee Amom Kesorjit Ward number 12 ki member El Ingo Amadi Social Activist H Kavitana Maroiba Miyasingona Sarukiyaki Minister of Textile Government of India ge Senior Assistant Director Sanjeev Kumar Nahai Lamdamasi the handicrafts ki potlam sing ase asuki matik pak chawkre handicrafts ki artisan oiriba singna kanaba kayama lona bhotnabada Pehchan card haina khangnaba sakhanglaba isagi identity card asi soidina paigadabani masina kanaba kayama pibada natana tongan department singdagi loan kaya lounabagi kudong chabasu pire handicrafts ki training kaya yawbudasu nongmagi minimum wage asi lupa chahum pire maramaduna lamdamasi gi handicrafts ki pothok puthokuna sanmilonda ahongba puraklasi haina makatan haiki Ukrul District ki Kachai Khunda Thasi ki Mangadagi Tarafaw Bachathagadaba Platinum Jubilee ki Thoram ki Manungchanna Cultural Meet ki Thoram Ama Pangthokre Kachai Katamnaw Long and Youth Club na Sindana Creating a Progressively Educated Future Generation haiba team na Pangthokliba Platinum Jubilee Celebration asida Naga Women's Union ki President Asa Wungnam We Care Solutions ki Managing Director Wangkai Rakpam Sriman Singh Amade Smart Security Service Tera Bajar ki Secretary Pratap Laimuzamna Sarukiyaki Thoramga Mari Lainana Naga Women's Union ki President Asa Wungnamna Manipura Kundaminari Bakanglup Khudingmak Nungsi Chanana Leminaraba Matamda Kana Suaikoi Bulak Chabangam Loi Aikoi Masal gi Marakta Manama ki Mateng Pangnaduna Ching Tam Punsilagadi Afaba Kunayam Oigani Haina Fongdoki We Care Solutions ki MD Srimana Kungi naha singda masana masabu thabak pizaba ngamnanaba skill development gi matangda training piragane senthok leina hingdana aikoi masal gi marakta amanama gi mateng pangnaraba matamda chakhatpa manipur oiba ngamgani haiki special guest oina saruk yakiba smart security service tera bajar gi secretary laimujam pratap na haiki bada thabak fangdriba kachai gi area da leiriba naha singda mahai gi thaka chanaba thabak pinaba thonglauna hangduna thamgane Kungi kunja sing nasu support tong minasi loinana ching tam ginung sinaba puraktuna amatoi na chatminasi haike thoramgi sarukamoy na kunja sing na saruk yaduna cultural program pangthoki
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Electric laktaba na maram oiduna asabe ising panglar hybrid nungsa thiningai leitraba. Firmson Solar Water Heater. Contact number 9862669522. Aikhoigi address Hairangboidong Nithamcha Karong, Imphal West. Break matung na tarang nokjeri makataba pao pisiri. Manipuri Theatre amadi sumang lilagi saknai raba Padmasri Warepanabana ikang kanghoda na laikidabada Shanghai Artists Association sumang lila kanglup na awaba fongdokre pauna kaithel delayba lila kanglup asigi office ta pangthokiba awaba fongdokpagi mifamamada lila kanglup asigi Luchingpuril iboyai makumana Padmasri Warepanabana laikidabada awaba fongdokladuna Manipur leiriba tongan ba art form singbu yokhatnaba amadi hinghanaba hotnabiba kaloinana artist singbu nungsijaba kayabu singthaki lila kanglupasi ko ina Padmasri Warepanabana lila ayamba direction pipiramki loinana miyamnasu yamna pamnabo oiki maibado maibido mapuroibado part 1 2 Unagitas Mahal Mau Ama Mangkre Part 1 2 loinana kumjali singani kunithoida Manipur State Kala Academy na sindana pangthokiba sumang lila festival da ani subamana fangkiba laklaroi amuk yenintha Panbayai haiki lakadori ba February thada pangthokadoriba sumang lila festival da su Padmasri Warepanabana lila kanglup asigi direction Pipigadabani haina iboyai makumana nungaitaba fongdoki isorgi khoya khada ingna chikna leiruna ba made leihauri ba imumanung yawabada su saruk yabaga loinana lilaroi singna minute amat tumina leiduna awaba fongdoki art form makal kayada ay tuwan ba art form kayada hingkat na hona zaramba artist singwe amunu sijapa Manipur leriba culture tawjariba art form khudingmakpu yokhatnaba hona zaramba magi wakhallon punam aduda nungsijabagi wakhal senba kanabu artist singbu aduna aikhoigi pot hinganaba hona zaramba aikhoigi lanmi Luchingpuril haibatare Commander Amakha Mashidi Aikoi Punamu Thadu Satkri Zadagi Kangogadaba, Hangja Hogadaba, Tapirangadaba, Mayam Ama, Wali, Aikon Hangjagi Kanba, Mayum Pumda, Kuramjagi Kanjaba, Mayam Ama, Ainamba Taamba, Loiram Dana, Ikoi Kudu Thadu Satkiba. Pampak amadi sumang kumhaigi top sakta mamapiduna kanglay Manipur Purupu kumhaigi lamda malem da masak thok natak lamba lamjing lamtak piramba miyam na nungsijaba oza Warepanabana ngarang January nipal kumjalisingani kunhamdoi nong maizingi ayuk angan ba pung tarani thoy makaida masagi anaba manamaram oiduna kanghaudana taibang thadokibada aina thingkraba Socialist Revolutionary Party kangleipak sorepana awaba phongdorak pagaloinana ozagi mafamdei kai khumna bulagle Ozana laikidabada imung manung marup mapija phambak amade sumang kumhairoi sing amade leibak miyam gyawabada sorepanasu sarugyajari haina lup asina thadorak pacherolamana pauzelakli Haukiba pung kunmari da India da nauna miyoi cham homfutara COVID positive oire lainasina maram oiraga Laikidaba migi masingna amane fagalakpagi chang chada marifutara Nepal 10 Nepal suino oire apun ba confirm case na koti mari lakni futaruk lising marifu supna marifutara mari yaukre active case na lisingani chahom amfutara mathoi da hantarakle lainasana maram oiraga laikidaba migi masingna lak mga lising kontra chatret kun mathoi ne lainase de ginaba faduna research tokiba migi masingna koti mari lakni fu mathoi lising ni futaret supna anine Lainase de kingaktok na ba vaccine kaptok ki ba apun mamigi masingna koti chani kun hen kre Malim gi oina COVID laijet na kwaidi gi hena sokala balay baksing gi manungda US na ahan ba Indian and subada amade France na ahom subada leire awang nopok state gi oina Assam na ahan ba Mizoram na suba amade Manipur na ahom subada leire Haujek sana bagi pau lobirase
Indian Panchak Silat Federation ki meeting makhada Maharashtra Panchak Silat Association na yumboiduna January ki tam tara humdoi digi tara taruk fauba District Sports Complex Sri Guru Gobind Singh Ji Stadium Nandet Maharashtra da pangtukadariba Pre-teen, Sub-junior and Junior National Panchak Silat Championship kumjali singani kun humdoida saruk yarwina pagidamak Manipur ki nupa macha amade nupi macha sanaroi amade official yauna Punamiyoy kontra nipal na saba Manipur team Maharashtra ki damak ngasi Imphal thadokre Team official da CH Joy Kumar AIDS Herozit na matang sitna coach amade manager oina saruk yare Kamtheng na imanung yawabana National Championship asida saruk yaba fanglaroi dra khalurabi sanaroi irungbam Veronica Chanuna Championship asibu mai pak na saruk yaba ngamna bagidamak Santa Singh nahakpam CEO nahakpam Food and Beverage na sel oina lupali sing taragi mating piki UCM ki President Zoe Chandra Kontau zamna Manipur team buchaw na mai pak na bagidamak yai famangol pituna ngasi ayok Imphal gi Kumalampak Sports Complex tagi Manipur team bulam thaki lamtha bagi tharamda Panchak Silat Association of Manipur gi treasure nawang ngangom na championship asidas Manipur gi sanaroi singna tending amadi semi event animakta tongan ba category singda saruk yaduna athoi ahem tanagane loinana Manipurna team champion oirakani haibagi asa chawna thamli haiki All India Football Federation yimideng makhada All Manipur Football Association na yumboiduna jaliba thasi ki kunithoi digi hauraga Kumalampak Sports Complex ki Man Stadium amari mapal kangjai pungda jathagadoriba homfutara taruk suba National Football Championship for Santosh Trophy ki Group 6 ki League Rounder saruk yagadoriba Manipur team ge sanaroi singda ngasi All Manipur Football Association ki President amadi ati official singna practice cert kutsina kre Panbe abadi Manipur team na Punjab, Jharkhand, Chandigarh, Himachal Pradesh amade Lakshadweep ne thasi ki kunithoi da Manipur gi ahanba match Chandigarh ga sanaragane Archery Association of India ki meeting makhada Andhra Pradesh na yumboiraga thasi ki taretagi hauduna Vijayawada da chatharakli batara humde suba NTPC Cherukuri Lenin Volga Memorial Mini amade Kids National Archery Championship tangase Manipur gi Mini Boys Compound team da bronze medal match da Telangana bo score Chani Taramapal Chani Subna Anida Mighty Papiduna bronze medal lauduna Manipur gi medal account hangdokre Manipur Cricket Association is sending out Kipachahige, December Taranipal Digi Hauraga Model High Secondary School and the Oriental College Ground, Team Tarat Tarukna. Group Anida Saruk Yaraga Chatarak Liba, Taret Suba MNCA, Play Tournament King, Asasani Kipa Matchta, NCA, Ningto Kongna, KCDO Kong Palbo, Wicket Nipal the Mighty Papi Kre, Matchasida KCDO Kong Palna, Tos Ngamlaga Bet Kanduna, Ahan the innings bet Pai Kibada. Innings ki over tara mapal ka ball mari the wicket loina magturaga run marfuni thoi lauduna target run marfu humdoi thamki match ke ni suba innings ta NCA ningthau khongna bat pai ki beda over tara ni thoi ga ball ahum the wicket ani turaga target run marfu humdoi lauduna match si mai pa ki match mai pa kraba NCA ningthau khong gi bowler Rajkumar Charazitna over Nepal ball langkibada wicket manga tuhan khidina man of the match ki title loke tournament asigi hayeng YPHU lalambung amade KIYC Khetri irul mapalna sanaragane ngasin nong magyoiba ay ngasagi pau pisari Ngasi Manipur da khwaidigi sabagi chang asi degree Celsius kunhumdoi 10.8 oikhibaga loinana khwaidigi ingbagi chang na degree Celsius 10.8 oikhi nungsita yawba ising manalgi chang ayukta chada marfitara oikhi nungthildana chada nifu oikhi loisalakpada maruba pausing amkahana pisare Maharaj Gambir Singh na leikidaba jahi chama marfu mapal suba kumon pangthokre chinga madi tamgi myo Singh na aran bathabak tawrakpada apunbagi saktamda akaiba lakadaba maramna matam chana sembok hausi haina Chief Minister Nongthomam Beren haire
Thobal District ki Khangabok Patri Makalaikai da Mapuroibagi Manau Nupaga Khatnabada Mau Naha Ama Fibam Tina Sokpadagi Famungda Siduna Leiramle. Nupi mayumda lotuna thamlamba yamlaba draka konana miyoi ama Thobal Police na Nilong Lehau Khongdagi fagat kre. Amadi Haisnam James Koba miyosana reserve oina Yanglem Priobratagi Ikoven Waikraga Tungda Tamtina halaba matung Nagalangi Kujamadagi Tasig Tareta Sibahakchang oina Funkibani Haire. Pungja si Fawagina Sandok Jaba Manipuri News matang asida loisinjare miging tabiri basing pamukahana kurumjari.